Amazon Rainforest Prithivida Khwaidagi Chawba Forest ni haina launariba Amazon Rainforest asi America gi state Venezuela, Colombia, Peru, Bolivia, Brazil amadi Guyana hariba mafamsing asina koisinduna leiba khwaidagi chawba forest amakhakni. Forest asigi pak chawba area hairagadi 55 lakh square kilometer ni samna hairabada United Kingdom gumba kunga humdoi pak chawgani haibani. Hojik ekhoina video asi yengligi matam asi fawbada holiba swar oxygen asigi 20% di Amazon Rainforest asidagi puthoroklibani. Asuk yamna pak chawraba forest asida hauriba 40,000 crore muki upambi sing asina miyoi bai khoidagi hondorakpa carbon dioxide sing asi lausinduna makhoina aikhoigi damakta oxygen pithoraklibani. Marup mayam ngasigi video asidi world gi khwaidagi chawba forest ni haina launariba Amazon Rainforest asigi maramda semjaba video amakhakni. Video asibu loi fawba yengminaduna pukning lausing oiminausi. Amazon Rainforest ki area asi 55 lakh square kilometer ni adubu forest asigi border asida koina chatluba taragadi masigi asangba asi 9500 kilometer oigani. Haibadi Mumbai dagina New Delhi fawba asi taret nipalak hangat handa chatpaga managani haibani. Amazon Forest asi ayamba matamda nong taduna talei ngasi hojikmak Amazon Rainforest asigi video semlingai matam asi fawbada Amazon Rainforest ki weather report asi yengbiu numit khudingi nong tabagi report asi thoi. Amazon Rainforest asida hauriba upambi sing asi adukimati kungna hawi. U masamarong mayam asina khanjinbadagi forest asida nong tarbasu nonggi ising adudi Amazon Forest asigi leimai yauba matamda minute 10 rom changi. Masidasu natana forest asigi manungda numitki mangal asi fawba fajana yaudaba mafamna ayambani. Prithivigi atai mafam amatada uba fangdaba makhal makha kayagi sa uchek waya jiba panba mana masing uwa kaya ama Amazon Rainforest asigi manungda hauri. Forest asigi manungda chaurakna lising nifurongi plants makhan uchek makhal lising amaga chahum nga makhal lising aniga chani mammals ta 427 aduga masak fajana khangdaba tin kangi makhal asina 25 lakh muki chang leiri haibagi report kaya ama leiri. Amazon Forest asi aikhoina video photo da yengba matamdadi hainingai leitana aduki matik fajai adubu fajari matik yamnasu khudong thiningai oi. Forest asida yamne dangerous oiba yamna sathiba sanga kaya amasu leiri. Hairiba sing asigi manungda Green Anaconda hairiba asisu amani 30 feet sangba 250 kg lumba. Green Anaconda asi worldgi khwaidagi chawba anaconda singi manungda chali. Amazon Forest asida fangba Green Anaconda asi aduki matik sathi mafam asida leiba saji lamok amadi kai fawba farga chaba ngami. Maram asina Amazon Forest asida Green Anaconda asi kayam yamna leibage haibana chingba report amata kana amatana thijinba ngamde. Biology gi left kayada frog hangoi sing asi farga mabuk len khaiduna makhoigi organ sing adugi maramda oja sing na takpa mayamna sungchoi choidana thengna biram lagani. Adubu Amazon Rainforest asida leiriba glass frog hairiba hangoi makhal asidi mahaki masa asi transparent oi. Maram asina hangoi asigi mabuk len khaidrabasu mahaki organ sing asi loina uba fangi. Hangoi asigi heartbeat toba lungs stomach asina chingba kaya ama aikhoina irai line uba fangi. Kakcheng yamna pikpa apikpa jibani haina khanariba kakcheng aikhoina swaida uriba kakcheng sing asigi manungda khwaidagi chawba kakcheng ni haina khanariba tara kakcheng asidagi hena chawba 4 cm sangba bullet and kawba kakcheng asi Amazon Rainforest asigi manungda leiri. Karigumba aikhoi miyoibada bullet and hairiba kakcheng asina chikhiba taragadi kakcheng asina chikpagi chaina khol adu nongmai bullet amana panbagi chaina khon aduga naba manai hairi. Maram asina kakcheng asigi maming Bullet and haina kauribani. Amazon Rainforest asigi manungda thekna koina cheliba Amazon River. Amazon Forest asigi manungda tariba nonggi sing asi ayambana Amazon River asida amuk tungchili. Amazon River dagi chentharagliba ising asi second amada 2,19,000 cubic meter asi Atlantic Ocean asida tai. World gi top 14 rivers ki ising aduna punchillaga ocean da chentharaglaba fawbada Amazon River dagi chentharagliba ising asiga changdamnaba yaroi. Aikoina achouba turel ni haina
haina khanariba Indus River asidagi subnatagi 7100 cubic meter khaktani ocean da tarakliba asi adubu Amazon River asidagi tarakliba asina 2,19,000 cubic meter ni Amazon rainforest asida miyoiba sing asi yamna tadaba maramna mafam asida makhal makha kayagi sanga kaya ama leiri hairiba sing asigi manungda 9 feet sangba 200 kg lumba pink dolphin asisu manung chali normal oina aikoina khangliba black dolphin asidi yamna friendly oi adubu Amazon rainforest asida leiriba pink dolphin asidi yamna dangerous oi masina miyoiba aikoi fawbada attack towi hairiba angakpa sanga mayam asigi manungda amukka hena angakpa hairagadi Amazon rainforest asigi manungda leiriba electric eels hairiba nga makhal asini electric eels hairiba nga makhal asi mahak masabu ngakthok janaba amadi atopa jiba panba singda attack townabagi damakta nga masa asidagi electric current puthokchei nga masa asidagi puthorakliba electric current asi 860 volt fawba puthorakpa yawi maramasina Amazon rainforest ta research tawbani haiduna chatkiba miyoi kaya ama nga asi farubadagi current na chingduna laikidaba kaya amasu yawkhrabani aikoi miyoi badi lairadana electric eels hairiba nga asidagi saruk chama hena chawba crocodile fawba irai laina mahaki electric current asina mai chinghanduna hatpa ngami maramasina Amazon rainforest asigi manungda leiba yamna dangerous oiba jiba panba sanga singi manungda electric eels hairiba nga asisu amani Amazon forest ki piru hairiba mafam asida leiriba 6.5 km sangba turen asi matam chupada boil sauragata lei haibadi turel asigi ising asi matam chupada saba sauduna ta lei haibani turel asida cheliba ising asigi asabagi chang asi 90 degree dagina 100 fawba sai chahi chupa matam chupada turen asigi ising asi asaba ising brong sauba ising oina cheli masi matau karamna boil tawribano haibadudi kana amatana khangluba leitri Amazon forest asigi manungda miyoi kharasu khunda duna leiri mafam asida makhoina hingnabagi damakta sa tanduna lei mafam asida leiriba miyoi sing asigi manungda miyoi kaya amadi forest asigi mapanda leiriba sangsar asi amu fawba uba fangdri maram asina makhoina leiriba mafam asida atopa lamdagi miyoi kaya ama lakpa matamda yamna angakpaga loinana punsida ahanbu uba jiba panba amagum ingakngakna yengnei aikoina crop circle haina khangnaba low inkolda masak khangdaba mongda achowa saktam kaya amagi mami semduna thamlamba dugum Amazon rainforest asisu satellite gi yengba matamda forest asida achowa angakwa figure kaya ama uba fangi masigumba figure asibu aikoina geoglyphs haraga khangnei hairiba figure sing asi aikoina hojik sembada oithokloidaba figure ngaktani matawasumna Amazon rainforest asi world gi khwaidagi chawba amadi angakpa kayana thalaba forest amakni marup mayam ngasigi video asibu nungaibiba taragadi video asibu like comment tobiramu marup mayamna nungsibiduna channel asibu subscribe tobiyu aduga adom adongi marup singdasu sungsoi soidana share tobiyu